Federation of Haomee na Sawumbungda Manipur Indigenous Pillar Mayung Liva Sida State Asigi Lengakna Indigenous ni Haina Gazette Notification Toktona Lauktokraba Maitei Pangal Yoram Jivasi Hapchin Gadavani Natraga Pillar Loktokadavani Haina Anjuman Islai Mausragi Publicity Secretary Maulana Ayazuddin Fundrai Mayum na Hairi Ngasi MPYA Anjuman AKYVO AKCOC Jamaitul Ulama Arsadi Kwakta Bisnupur na sindana All Maitei Pangal Youth Association MPYA Kwakta gi office ta pangtukpa pawgi mifamda Maulana Ayazuddin Fundrai Mayum na mahakna makhata khibada Federation of Haomee na sinba program da MLA Mari yausilaga kanana karam organization na amadi karamba lengak na Manipur gi yellow furup asi Sina yauni amadi sina yauroi haibigi warep launanab authorize tawkhibagi hainasu sengdokadabani MLA Mari yauruba singna maroina sengdoktuna Indigenous people sing hapchinba natragana pillar lokthokpagi thodang pugadabani lepagasi organization kharana tawningba tawba yade rules of law leiba lebakni haina khanghanba hojikti matam yaure Manipur lengak nasu Federation Haomee na tawningba tawbada ayaba pirafra haibigi wahang amasu chawna lakle maramdi furup kharabuna Indigenous ni kharabuna natti haina Federation of Haomee na lepada tubina leithoklabra tokhai tawa yaroidaba awabadasu nungaibadasu saruk yaminaduna chahi lisang sitna lakraba maitei amadi maitei pangalani gi marakta lanai interest kharada yumfam oiraga tokhai tana basiliba Federation of Haomee gi Mathakta logi matungina lokhatpa yaba action launanaba kwakta gi CSO singna Loukhatlagani masida leipaki law and order da asokpa lakpa taragadi Federation of Haomee na teksak sing pugadabani haiki State asigi government na Indigenous ne haina gazette notification thokduna lauthokraba maitai pangalbo na thairam laga yunglibe Indigenous pillar asi Federation of Haomee Manipur na khudakta modification tawduna sarkar na sakhang laba maitai pangalbo hapchin gadabani leipak asi organization kharana tawning bata tawba yade rules of law leiba leipak ni haina khangan ba matam hojikti yorakle government of Manipur na su Federation of Haomee na tawning ba tawbada ayaba pirabra haibagi wahang amasu chauna lagi tokhai taba yararoi daba awabada su nungaibada su saruk yaminaduna sahili sang sitna lakraba maitei amadi maitei pangal ani gi marakta lanai interest kharada yumpham oiraga tokhai tanaba siliba Federation of Haomee gi Mathakta logi matungina Loukhatlagpa yaba action laubada kwakta da leiriba CSO singna Loukhatlagpada maduda leipaki law and order da sokpa lakpa taragadi Federation of Haomee na daita pugadabane